ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣ ꯁꯨꯝ ꯈꯤꯟꯗꯅ ꯐꯝꯗꯅ ꯂꯩꯔꯅꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯃꯥꯟꯅꯕ ꯅꯪꯒ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ꯫ ꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯈꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯁꯤꯟꯅꯗꯦꯗ꯫ ꯑꯩꯉꯣꯟꯗꯕꯨ ꯁꯤꯡ ꯈꯥꯏꯌꯣꯌꯦ꯫ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩ ꯇꯥꯕ ꯌꯥꯗꯦꯗ꯫ ꯅꯄꯥꯡꯒꯜꯗꯨꯅ ꯁꯥꯃꯨꯛ ꯆꯥꯎꯈꯩ ꯑꯩꯅ ꯊꯥꯛꯏꯗꯣ ꯁꯤꯡ ꯈꯥꯏꯐꯥꯎ ꯉꯝꯗ꯭ꯔꯕ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩ ꯊꯥꯛꯂꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯪ ꯊꯥꯛꯏꯔꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯤꯝꯖꯥ ꯆꯥꯗꯅ ꯂꯩꯔꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯛꯏ ꯀꯥꯏꯅ꯫ ꯍꯦꯔꯥ ꯅꯨꯄꯤ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯅ ꯈꯔ ꯁꯥꯎꯒꯟꯗ꯭ꯔꯦꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯤꯅ ꯍꯦꯛꯇ ꯉꯥꯡꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯊꯤꯅ ꯉꯥꯡꯕ ꯅꯠꯇꯤꯌꯦ, ꯅꯪꯅ ꯇꯧꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯃꯁꯨ ꯆꯦꯜꯂꯤꯕ, ꯏꯃꯨꯡꯒꯤ ꯅꯣꯡꯃꯒꯤ ꯆꯪꯂꯤꯕꯁꯤꯡꯁꯤꯁꯨ ꯍꯣꯠꯅꯔꯤꯕ, ꯁꯤꯔꯦ ꯋꯥꯕꯗ꯫ ꯌꯥꯔꯦ, ꯁꯤꯡꯗꯣ ꯁꯠ ꯈꯥꯏꯔꯒ ꯆꯥꯛꯇꯣ ꯄꯔꯞ ꯊꯣꯡꯗꯣꯛꯎꯔꯣ꯫ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ, ꯆꯥꯛ ꯊꯦꯡꯈ꯭ꯔꯅꯤꯕ꯫ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ, ꯀꯔꯝꯕ ꯏꯔꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ ꯁꯛ ꯐꯠꯇꯕ ꯅꯪꯁꯤꯕꯨ ꯊꯦꯡꯅꯔꯨꯔꯤꯕꯁꯦ꯫ ꯐꯔꯤꯕꯅꯤꯅꯦ ꯅꯔꯥꯏꯕꯛꯇꯣ, ꯊꯤꯈ꯭ꯔꯕ ꯅꯪꯅ ꯐꯖꯈ꯭ꯔꯕ ꯑꯩ ꯐꯪꯂꯤꯕꯁꯦ꯫ ꯑꯣ ꯅꯪꯅꯅꯦ ꯐꯖꯕ ꯇꯟꯕ ꯃꯥꯟꯅꯕ ꯑꯃ ꯂꯧꯖꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒ ꯃꯥꯟꯅꯖꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦꯗꯅ꯫ ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕꯣ? ꯈꯔ ꯉꯟꯗ꯭ꯔꯣ ꯅꯪ ꯂꯩꯁꯦ? ꯁꯛꯍꯦꯟꯗꯤ ꯂꯩꯍꯧꯗ꯭ꯔꯤꯕꯣ? ꯑꯃꯨꯛ ꯂꯥꯛꯑꯝꯃꯅꯤ, ꯃꯤꯒꯤ ꯑꯃꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ꯫ ꯁꯨꯅꯤꯡꯗꯧ ꯃꯈꯣꯏꯈꯩꯁꯦ ꯄꯨꯜꯂꯞ ꯍꯦꯛ ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯜ ꯊꯥꯗꯈꯤꯕ꯫ ꯀꯦꯁꯣꯅ ꯂꯣꯏꯍꯧꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯗꯅ ꯅꯣꯏꯗ ꯑꯣꯏꯅ ꯉꯥꯏꯔꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯑꯗꯣ ꯅꯪ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯀꯥꯏꯗꯒꯤ ꯆꯥꯛꯅꯣꯗ, ꯆꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯈꯣꯡꯗꯨꯅꯅꯦ ꯂꯩꯔꯤꯁꯦ꯫ ꯇꯥꯀꯦꯁꯣ, ꯅꯈꯣꯏ ꯅꯃꯥꯟꯅꯕꯁꯤ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯕꯅꯤ꯫ ꯊꯕꯛ ꯐꯪꯉꯤ ꯃꯅꯥ ꯑꯝꯇ ꯁꯨꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯋꯥꯍꯩꯔ ꯈꯪꯗꯦꯗ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇꯤ ꯑꯗꯨꯝ ꯁꯨꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯐꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯣ ꯇꯥꯗꯥ, ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯨꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯂꯕꯅꯤꯗꯣ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯉꯥꯡꯂꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯊꯧꯕꯅ ꯑꯣ ꯃꯔꯝ ꯍꯥꯏꯕꯕꯨꯅꯦ, ꯅꯨꯄꯤꯗꯤ ꯄꯦꯟꯕ ꯅꯥꯏꯗꯕ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯂꯧꯔꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯌꯨ ꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯅꯠꯇꯕꯅꯤꯅ ꯉꯝꯗꯕ꯫ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯒꯦ? ꯅꯣꯡꯃꯒꯤ ꯁꯤꯗꯅꯕ ꯆꯥꯔꯤꯕ ꯊꯤꯕꯣꯡꯁꯦ ꯁꯤꯈꯛ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯕ ꯑꯩꯅ? ꯅꯨꯄꯤ, ꯅꯪ ꯌꯥꯎꯅꯕꯗꯤ ꯍꯧꯔꯛꯀꯅꯨ꯫ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯐꯨꯅꯤꯡꯗꯦꯀꯣ꯫ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯐꯨꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯧꯔꯦꯅ ꯃꯁꯦ꯫ ꯃꯁꯤ ꯅꯪꯒꯤꯁꯤ ꯐꯨꯔꯁꯨ ꯈꯥꯝꯕꯤꯅꯕ ꯂꯩꯔꯦ ꯀꯥꯏꯅ ꯈꯜꯂꯤꯔ? ꯍꯧꯅꯨꯍꯦ ꯅꯪ꯫ ꯌꯥꯔꯦꯗꯤ ꯏꯇꯥꯎ, ꯅꯨꯄꯤꯅ ꯄꯦꯟꯗꯕꯩ ꯈꯔ ꯄꯪꯉꯥꯡ ꯉꯥꯡꯖꯕꯕꯨ ꯅꯪꯗꯃꯩ ꯁꯥꯎꯔꯗꯤ ꯂꯣꯏꯔꯦ꯫ ꯏꯇꯥꯎ, ꯃꯆꯤꯟꯁꯦ ꯌꯥꯝ ꯀꯟꯕꯗꯨꯗ ꯏꯇꯥꯎꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯑꯀꯟ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯤꯅꯅꯦ ꯐꯨꯕꯗ ꯃꯥꯟꯅꯗꯅ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏꯁꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯔꯣꯏꯅ ꯁꯨꯗ꯭ꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯌꯥꯏꯍꯦ꯫ ꯂꯥꯛꯑꯣ, ꯁꯛꯍꯦꯟ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯜꯗ ꯂꯩꯔꯨꯁꯦ꯫ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯇꯥꯃꯟꯗꯅ ꯑꯩ ꯀꯣꯛꯀꯁꯤ ꯆꯤꯛꯑꯦꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯁꯛꯍꯦꯟꯗꯨ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯩꯃ, ꯍꯣꯏ ꯏꯇꯩꯃꯧ, ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ? ꯍꯩꯃ, ꯁꯛꯍꯦꯟ, ꯅꯈꯣꯏ ꯇꯥꯗ ꯍꯣꯏꯗꯤ ꯊꯣꯛꯈ꯭ꯔꯗꯥꯏꯅꯦ ꯉꯁꯥꯏꯅ? ꯊꯣꯡꯒꯥꯜꯗ ꯐꯝꯃꯤꯟꯅꯔꯨꯔꯦꯗ꯫ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯎꯒꯦꯅ ꯆꯪꯉꯝꯃꯤ, ꯑꯗꯣ ꯑꯩ ꯏꯁꯤꯡ ꯈꯥꯏꯕꯤꯔꯝꯃꯒꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯁꯨꯝ ꯈꯥꯏꯔꯒꯦ꯫ ꯁꯤ ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩ꯫ ꯌꯥꯔꯅꯤꯁꯦ, ꯑꯩ ꯈꯥꯏꯕꯤꯔꯝꯃꯒꯦ꯫ ꯑꯗꯣ ꯏꯇꯩꯃ, ꯏꯁꯤꯡꯁꯤꯕꯨ ꯇꯥ ꯊꯧꯕꯗ ꯀꯣꯛ ꯈꯥꯏꯍꯜꯂꯧꯕ ꯌꯥꯗꯕ? ꯏꯇꯩꯃꯅ ꯑꯃꯨꯛ ꯋꯥꯅ ꯈꯥꯏꯔꯤꯗꯨꯕꯣ? ꯀꯥꯏꯗꯒꯤꯅꯣꯗ, ꯃꯥꯅꯕꯨ ꯁꯤꯡꯒ ꯈꯥꯏꯔꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯦ ꯐꯝꯗꯨꯅ ꯌꯦꯡꯕꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯣ ꯊꯥꯏꯅ ꯏꯇꯩꯃ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯨꯆꯨ ꯈꯔ ꯃꯨꯖꯔꯁꯨ ꯅꯁꯛꯇꯤ ꯔꯥꯁꯤ ꯍꯥꯏꯐꯦꯠ ꯂꯩꯔꯝꯕꯅꯤꯍꯦ꯫ ꯀꯨꯆꯨ ꯃꯨꯖꯔꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯐꯖꯕꯗꯅꯦ ꯊꯥꯕꯂꯩ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯆꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯂꯣꯏꯔꯦꯗꯅ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯣ ꯑꯩꯗꯤ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯁꯨ ꯏꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯍꯦ, ꯊꯕꯛ ꯑꯝꯇ ꯁꯨꯍꯜꯂꯣꯏꯑꯕ꯫ ꯅꯪꯉꯣꯟꯗꯒ ꯂꯩꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯅꯣꯅꯦ? ꯊꯤꯅꯕ ꯇꯧꯔꯣꯗꯅ ꯊꯦꯡꯂꯦ꯫
ꯊꯤꯒꯦꯅꯗꯤ ꯈꯜꯂꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯃꯁꯥꯅ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯁꯨꯝ ꯀꯃꯥꯏꯅ ꯍꯥꯏꯁꯤꯒꯦꯅ ꯉꯥꯏꯔꯤ ꯀꯅꯥꯅꯣꯅꯦ ꯏꯅꯥꯎꯅ ꯄꯥꯝꯂꯤꯕꯣ ꯅꯇꯩꯃ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗꯅ ꯏꯇꯩꯃ ꯉꯝꯗꯦ ꯉꯝꯗꯧꯖꯥꯠ ꯑꯗꯨꯗ ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯐꯔꯛ ꯇꯥꯔꯅꯤꯕ ꯑꯣꯟꯊꯣꯛꯅ ꯃꯃꯜ ꯂꯩꯍꯟꯈ꯭ꯔꯦꯗꯀꯣ ꯑꯗꯨ ꯏꯇꯩꯃ ꯇꯥ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯍꯪꯒꯠꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯈꯪꯗꯦꯗ ꯏꯇꯩ ꯑꯩꯗꯤ ꯏꯇꯩꯃ ꯍꯣꯏꯗꯧꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅꯅꯤꯀꯣ ꯀꯥꯏꯗꯦꯗ ꯑꯗꯣ ꯅꯇꯩꯃꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯅꯦ ꯏꯇꯩꯃꯕꯨꯅꯤꯗ ꯅꯅꯥꯎꯅ ꯅꯨꯡꯁꯤ ꯍꯥꯏꯖꯔꯤꯁꯦ ꯑꯇꯩꯕꯨꯗꯤ ꯄꯥꯛꯅ ꯂꯣꯏꯅꯔꯨꯗꯕꯅꯤꯅ ꯀꯌꯥꯝꯕꯨ ꯅꯨꯡꯁꯤꯔꯨꯅꯤꯒꯦ ꯏꯁ ꯍꯩꯈ꯭ꯔꯦꯗꯀꯣ ꯈꯨꯝꯕ ꯀꯥꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯣ ꯏꯇꯩꯃ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯅꯥꯎꯅ ꯏꯇꯩꯃꯒꯤ ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯂꯩꯔꯒ ꯄꯨꯖꯔꯛꯀꯦꯗꯅ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯩꯃ ꯑꯁꯦꯡꯕꯒꯤꯔꯅꯦ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯏꯇꯩꯃꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯈꯪꯗꯦꯗ ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯌꯥꯔꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯑꯒꯦ ꯑꯗꯨꯒ ꯏꯇꯩꯃꯅ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯉꯥꯒꯕꯨ ꯊꯣꯡꯕ ꯍꯩꯈꯤꯗ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯆꯥꯗꯕ ꯊꯣꯡꯗꯕ ꯀꯨꯏꯃꯟꯗꯅ ꯏꯇꯩꯃ ꯃꯊꯪꯗꯒꯤꯗꯤ ꯍꯦꯛ ꯆꯥꯕꯨ ꯆꯥꯅꯤꯡꯂꯕ ꯅꯅꯥꯎꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯑꯇꯣꯞꯄ ꯅꯠꯇꯦ ꯈꯜꯂꯒ ꯍꯣꯏꯗꯍꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯏꯅꯥꯎ ꯁꯦꯜ ꯄꯥꯏꯕ ꯂꯩꯔꯤꯕꯨ ꯆꯥꯅꯤꯡꯕ ꯍꯦꯛꯇ ꯍꯥꯏꯔꯛꯂꯗꯕꯅꯤ ꯊꯧꯕꯅ ꯀꯩꯅꯣꯅꯦ ꯊꯕꯛ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯏꯁꯤꯡ ꯊꯛꯄ ꯆꯪꯈ꯭ꯔꯒ ꯍꯦꯛꯇ ꯍꯜꯂꯛꯇꯕꯁꯤꯕꯣ ꯑꯩꯁꯦ 이때이면은 싱카이 레름부드 숨 농아이드드나 예손 나윰다 마광권 만드나 꿀르가 ጸ르바 나마두나 카이호부디 예나카기 와이타이드부 다리 마발라두드 팜라가 잉හꯧ다이니 남 ꯑꯁ ꯑꯗꯨꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕꯒꯤ ꯇꯧꯕꯅꯤꯕ ꯅꯣꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯁꯤꯟꯒꯟꯈꯤꯕꯁꯤꯅ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯗ ꯃꯤꯠꯁꯤꯅ ꯎꯔꯛꯄꯗꯨ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯗꯥꯡ ꯑꯃꯁꯨ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯀꯦꯁꯣꯅ ꯀꯩꯅꯣ ꯁꯛꯍꯦ ꯅꯪꯅ ꯉꯁꯤ ꯍꯤꯗꯥꯛ ꯑꯝꯇ ꯊꯛꯎ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯅꯣꯏꯅꯤ ꯊꯛꯎ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯄꯥꯝꯖꯔꯒ ꯇꯧꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕꯅꯤꯗ ꯊꯧꯕꯅ ꯐꯔꯦ ꯀꯩꯗꯧꯔꯒꯦ 마기 먹었다. 이코이니는 오이니 탁톡라가 ngau라가 로이리잖아. 삭헨 ngauthoro ngasi디. 너코이니세 아이니 데시나라담. ngayhaki matungni thauba keso makhoi anidi yu ngaunganmana makhoi na thokpa sangsar amada leinaram. 삭헨 madugi tanja lauduna makhoina thongliba insang ado lengkot amada hapnu pusilaklammi. Itemo isang kya bro. Yai kay daw gitu po, among hangdras ko he sang ngauni. Kay wali gina koy bo. Kasuwate de tem. De magi insang pigi na sang agpan. Hay ma, jang o sang o. Ay sunga say dagi nang sang ang trena kalamin. Matang sa drag adoy tem. Masidi yang kita ragale ramita. Thay na lay sari ngay dadi yam na kikra po nita. Hausik tada na koy tada chonglam sada basilay bagi kikida bagi wani. Itay mo na kibasya yam pagsay bo. Ying likay pen manay de ba. Hey, kayo nang nahay do, sa isa ni ko ang hangna. Itayma, ay di ko irabani. Itayma bu, adum nungsip. Aduda tanza nga idun lay pat ektahay ba do. Yada ba ni? Kaya da irang pariba ngang niyong ni. Nakoy tada do, swayda lepa galay zaram sa ni ko. Ang sikti, itayma gida magsira suki drihi. Lakning mo laksan, doy na ting na bangamla ni hay nagkalabani. O yare, kang zari bungo. Ado, to se mapanda, lehawri ba ni siya, among sangla di, parak tarani ba. Jangoyda, ay hidak tap tay pitaga ngawhol laga tanamlabani. Nangamanya siyamba di haikra po ni. Hidak tap tay ngawsilaga. Horyana mo ay ngoda katnabahaw na batabak. Asigi kung ngawsi din, nangonda katnabahaw baga amta nangamaroy. Sanggoyda tumutumhawrabani. Aduga, nang nataktabida sida layribani na. Ay sutaadi nanakta sangak payakidro. Aduna takjibani, adoy dayma. Ngasi karani layraga, ikoy ni kaida moina nina tana de thingraga wari sasidana kaida kari wari sadoiba nungsi wari sadoi adoi deima soiba yariko ai thoi matamdo ai hayeng hairage thabalai ngasi su thawbagi manakta sangsilaktuna pham nupa nangbo thabak kitadi suda isasi yokpa ngamlaroi wani nupi law ama leidana chahi magi siang watana hapnibase simungai sidagi henba kari taw haibano Singdu khak sarga yara bro ha singdu oirak na buhot na bada ay nawari badudi nang nagkaisu kanga moine chat pa sa buhot na ringaida
Nganu manga tara loini namanaba angaw khra pusilaklaga loina sathokpa sibu kari chatnabinoba nganu yen haisi sanabani ikoina loirabanina ikoidagi saba tabani nangna kana loyoge ha nangna loiramdradi chakidra kaino mai makoksiba adudi kesogi nupina loiba sandusu sarurodana adudi ha adu noi ngambraba apang manongondagi khakta natro chathokpirido mingonda pizaba ngamlibase pharaban mingonda pizaba haibase mahaini o naral laitaba suningdaba nangna mahi ge pambiribro nangna phangdoidudi mahi natre chupthokhraba kanadraba marudo aduni ngarang numidangsu chanabagi maru marang mayamdo sanggoida loina lehoribani loisilusu chalo aidi loisinba gamta ngamoi nupi nang ngasi loisinbada kayang wadori ha kasaidigi isau langli matabsi loisiladi loiraniba kaigi loisindoiba loisiloi aidi aisi miriam nakoigi minai natigi khanglabro sei sadini ko nang kaigi sei asingba haibagi em phubigi hairibro thabak manat suni khangdaba phamja sadun leiba nanga hingminabada aise war ipamda sakrage salo salo aisune nangi sauta dabida amukta wai sangna nungaina ingna sipna leijawrage leho aisu sakhige si hairamduna thabalai imungda sangkhiram ngihaki matung loisinduna thoklaklami kaino khanaraga na pamna sitpabu aduk yam kiraga sanabra aise suningdaba nangona leirena aise chamot chanainaraga dum chalo hairo ikai khangdaba sidi tasengnaga sakhini nang halaktaba ngamba oyuko nang sune kayam kuinu nasa siga numin kayani leiminaba ngamgengo ai kawine hey sakke su nasa si pukone nangi nasa natro aidi kaigi purga sattoiba chalo nangi nasa ni ne nang leitringaida aigi sase leiramro o adudine aina nakhoida lakpada angangse puraga lakpro lawjaho satkhrini machin si kalkhaba wamta ngangnabada aina ta ngamgese chukya yadram somda sakhen su thabalai bu ngaiduna leirami thabalaina lakpu ubuda sakhen nokladuna hairaklam kaino bisumani si samjinaraga laida oi bunga nupa phatabada yum panba haisidine si ngakani bisumse no nganbadagi numitam phau adom hek suktoklaga leiraban kai kana bu sukto ino nangni sukto su suktok tursu adum imanda manarabadubo aduna nongfet tawraga adum layo aduna phatra sauraga kaidawdunu sakthi janabani aduna pharatra phatradi gai sel haira nang watliba makai aina pitharani aduna ketharaga nungaina leitho sigada mapo kharasu nungaina leiba tabu khangde nanakta mikop khra leibada hangliba nungaibase punsise aina husik hingliba punsisi nataba anowa mapok amada pokpaga chapmani nangni hek yabaga punsi supa inakta nungaina thambidoi aibu nanaktaga leiba phangkidrani oigadaba mandeda laikai amatada leiminaraga adusu aigi nupaga tinaba marup nateda ta thobuna aigondagi halli kaino sum punkibai wan kok tinadraga loire kaino adugi wabu oiroi haibadudi hainuda ai nungaideb is adu sakhen nangbu tasengnamak khangnajabiga amata leitabrani leite aibu thajadaba aina pamjaba nungsijaba kanamta leite nangnatana ama thinaba tawda ikhoinise ngihak sum nungai thokliba haibadu kisu oiro kaino adu wadu sum hanjin haidu ishorkani ko pakhang nangbu mawaigi kayam koina lepiba ngamgadagi punsi supa aina hek hingliba makai aigi famda mau haiba leite aisabi haiba leite nungbu nungshiradi chapmani nangi ta thobado thengnadringaida aise nang hana thengna halamdrisi kariginoba adu hausi thengnarasidi chapmanadro manade hausikti badanamna ikoyanise koita tanaduna leiredana aduguma kanadaba pangkan khanjinga ado aidi nang laroidrana khalamlibani sawningdanane iwa aphabaduga khatnadana leirurab hayeng makhaidi khatnauran masu mana thokpa magi nungai mo ongde hinjarsa nangsu nangi nungai khanmo mo ongde hin ado sel khara piramudana pirol kita leigeba pigini law nga zaw su leiramagi sawo phanaba numidang hauna thongduna satho hoi chalasila odudi thabalaidu numidang wairam amuk hanjilaklam thauba sathoktana masabu senaduna leiram kaidore chatnina sakhriga amuk hanjilaisina kaino yumda laktradi aibu kaida chalo haino napamda leirani na hairam daine isnga so buga leiraga leine siage yam pairama leda ho nanem bok nane maram mukpa mayanu pa suningdabada mabu kai ke pijarusu haidana piraiba somna sakhengi yumdan sakhengi mama ibe tondu masanu pa hanjilakpa ngaiduna leirami
Nang hausik ta yumsida hanjilaklibanini ha. Nati nangbu kadaida salugeba. Nama asonbi aiga napa asonbasiga dang lehawi haibasi nang nakoktuda ningsingdabrane hai mahapapi. Ima yada tawri. Yaroi nangi thauba haiba milemduga kesowa haibaduga hek pulikai napunsido mi oiroye. Ima mingona ngangdradi yadram inu khangti. Ngangdradi kaina nakhoi kai punsilaga napunsigi seltani sukhangde milem sadana chatna sadana ngauda leirene. Ima ikoin pulise lemna punmanati. Kari sakwa tawrang tawsige haidana khanaribani. Haha khanaramani ko. Hayeng na kadaidagi kari aremba sasige na khanariba ma oiramni. Ima nangna dumaina he ngangbadagi aina thakakamda sudana guchatlatlaga leirisi. Nangna dumaina milem oiraga leibadagini aina chinse kongo kawa makai nganglibasisu. Hey nang ngasai napadagi sel kayam lauthoiya ha ma yamdi khara khaktani ba sudana nomdana sel tanbagi awabadu khangdrabanina launingba lauba loiningba loisilini nang ha nang mangai re ima ikoi pabgi maralbu kanana zadana loidoino toknasu likre napa sikradi nang lairiba lau inkolse yonduna sagi haidorini ha ima pabagi maral singse aina nataba isa isuna phawba kairaga sarsu loiraroi kai inu khangdi pangang sibadu pugi gairo kayada nona se magi phanaba haiba ngangbasu lausinba haitaba gatha nangbu kamai naina pokluribano khangdre changlora weiba noi napada hang aduga ne matung manau nangga manaba suningdaba nido yumsidi hek changlaba ainu phatti hainu he nang thabalai ngasidi nga thongli handakti makoi imungsu ayamba matamda ahawbada thongduna saram makoi da thongliba ahawba pumba sakhena pirakliba ngaktani ngaki matung thaubasu halaklami chaklorabra kai sang thongini nang ngasidi nganekta hanjinbireida insangbudi nga thongi skain ikoi imung sendakti ahawba yam toina sareda tangsu kaidagino silga yam paikhalai suningdaba atanba nangse ahaw pizage na thi dana thonglibani khanglabra as nangni wado ek tairakan angangdi tumkhrabra chakti sakhidrabra khara kothoklaga pizaraga tumhankrabani aisui tumda sabadi tandana nang hanjilakpa tum ngairaga leirab isauda langlaga leiba nangse handakti yamna tethanau tharai kari laiga oknaurabanu khangdi kaidoruni saudana aina saurasu nangna phaba kauba leitrabanina saubagi mahutta sumaina tum leithogena khalaba adumaina nahana tawramadi aikhoini khatnari mayam khatnaramkidro hoi nangna summi ado sahendubu ngasidi makhoi mapaga pundrabra ului famu famoribani madi aduri masu khara kausinbiraudana insangse khara mahau yenghanse ha aibu ma amu kauru ko hairo thokkubu talleda nonga thini subasida konoina nong bhajan saminarasi mi gi kairam sabadadi ado thileiduni chalo khara kaubiro kaidauge aisu chak thiraga ngairamage phare ai kaurage nang chak kai ka loi thira leiramuko si hairamduna thawbadu sakhenbu kauba thokhiram ngaihaki matung changlaktuna chak toklami toklaba matung thawbana sakhenbu thinnaba hawgalaklami papa nang yumda leibiramu nangna thokhradi amu hanjilaklaroi ayoina sakhense thongai bau thindok piurage ai kaishu tawroida nangna marolam pakpata pakhatpa o pakhatta yadaba leibiramo ko angangda hawgalakpa khara taramu ki ene hekta kappan hoi sakhen tho ta thoba insang su hauna sa thoi nang si bima haide haidradi kaino ahawa ma hek leibada nangbusu hekta pijaningba aduna kauraklibani adubudi nungsibai ainasu kainom hek leibada nangonda pijaninglibasidi ado aibu kayam nungsigene nungsibai wadi nangondagi henbu kanamta leitrabani inakta thamninglabani khangzari bungo nungsi hairaga aibu pungsum hek sumbire is ainadi nangna ise nangonda pungau halibani na khalisida adu thengi atopada mu chatlaga leiranu nonga thili subani yumda dum sanoko hoi chatladabani ado nang supunna zakhasidana karinu masinu bisina hojubok sangaktribusina thabalai kai dum yo phujanu masinu bisiba e kauri changkhragi amuk thoklakpa tare is lagi pakhumdi o matam ngayo ngaibada kalo aisi nang khaki oiradobani changeko nangsu chalo thabalai tadro masinu bisiba o tare aidu khong hamnuba aduda khara koikre
ꯅꯪꯒꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯈꯪꯗꯕꯤꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯁꯨ ꯇꯧꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯕ ꯐꯔꯦ ꯊꯥꯕꯂꯩꯒꯤ ꯌꯨꯝꯗꯅꯤ ꯁꯛꯍꯦꯟꯗꯣ ꯉꯁꯤꯁꯨ ꯊꯧꯕ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯕꯂꯩ ꯆꯥꯛ ꯊꯣꯡꯂꯤ ꯁꯛꯍꯦꯟꯗꯣꯅ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯀꯅꯥꯅꯣ ꯀꯟꯅ ꯂꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯈꯪꯗ꯭ꯔꯕ ꯅꯪꯕꯣ ꯈꯪꯉꯤꯅꯤ ꯍꯤꯡꯆꯥꯕꯧ ꯂꯣꯟꯅꯒ ꯍꯦꯛꯇ ꯆꯪꯉꯛꯇꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯔꯝꯃꯗꯤ ꯅꯪ ꯅꯀꯣꯛꯇꯣ ꯀꯥꯏꯖꯅꯤ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯇꯦ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯅꯆꯥ ꯅꯨꯄꯥꯁꯨ ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯔꯤ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯃꯔꯣꯏ ꯈꯟꯗꯅ ꯆꯪꯉꯛꯑꯕꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯈꯠꯂꯛꯏꯁꯤꯅ ꯃꯤꯅꯒ ꯈꯪꯈꯤꯅꯤꯀꯣ ꯑꯩꯗꯤ ꯈꯨꯜ ꯄꯨꯝꯕ ꯈꯪꯅꯕ ꯁꯒꯣꯜ ꯄꯥꯎ ꯆꯠꯂꯁꯤꯔ ꯈꯜꯂꯤꯅꯤ ꯊꯥꯕꯂꯩꯗꯣ ꯊꯧꯕꯒ ꯈꯥꯏꯅꯔꯅꯤ ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯃꯥꯟꯅꯕ ꯁꯛꯍꯦꯟ ꯑꯣꯏꯅ ꯂꯧꯔꯅꯤ ꯍꯥꯏꯗꯅ ꯏꯁ ꯌꯥꯝ ꯉꯝꯃꯦ ꯉꯝꯗ꯭ꯔꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯒ ꯂꯩꯔꯣ ꯍꯥꯏꯔꯤꯔꯣ ꯑꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ ꯏꯃꯨꯡꯗꯒ ꯐꯠ ꯆꯪꯉꯦ ꯌꯨꯝꯊꯪꯅꯕꯗꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥ ꯌꯦꯡꯂꯒ ꯆꯪꯉꯛꯏꯅꯤ ꯅꯨꯡꯁꯤꯕ ꯅꯁꯛꯇꯣ ꯎꯗꯕ ꯀꯨꯏꯔꯦꯅ ꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯉꯔꯥꯡꯗ ꯅꯠꯇ꯭ꯔോ ꯎꯅꯔꯨꯔꯤꯗꯨꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤꯗꯤ ꯎꯗ꯭ꯔꯤꯗꯅ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯪ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯥꯜꯂꯦ ꯁꯤ ꯅꯪꯅ ꯉꯔꯥꯡ ꯁꯦꯜ ꯍꯥꯏꯔꯝꯕꯗꯣ ꯁꯤꯁꯨ ꯊꯤꯟꯒꯦꯅ ꯂꯥꯛꯄꯅꯤꯗ ꯇꯥ ꯊꯧꯕꯁꯨ ꯆꯠꯈꯤꯕ ꯎꯍꯧꯕꯗꯨꯗ ꯇꯟꯖꯥ ꯆꯥꯔꯦꯅ ꯑꯗꯨꯝ ꯆꯪꯉꯛꯑꯕ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯅꯪꯅ ꯆꯪꯉꯛꯀꯅꯤ ꯈꯣꯠꯀꯅꯤ ꯈꯪꯗꯕꯅꯤꯅ ꯏꯈꯪ ꯈꯪꯕꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯑꯗꯨ ꯇꯥꯔꯒ ꯑꯩ ꯆꯠꯂꯒꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯗꯣ ꯀꯩꯅꯣ ꯂꯩꯇ꯭ꯔꯤꯕꯣ ꯅꯪ ꯅꯇꯣꯝꯇ ꯂꯩꯔꯁꯨ ꯄꯉꯥꯡꯗ ꯉꯥꯡꯕ꯭ꯔꯥ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯅꯨꯄꯥ ꯍꯜꯂꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯑꯒ ꯆꯦꯟꯕꯁꯨ ꯅꯪꯂꯔꯣꯏ ꯁꯛꯍꯦꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯃꯈꯣꯏ ꯃꯄꯥ ꯍꯪꯕ ꯂꯥꯛꯑꯝꯃꯤꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯂꯩꯇꯦꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯣ ꯑꯁ ꯐꯔꯝꯗꯅꯅꯦ ꯑꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯎꯔꯕ ꯖꯥꯠꯂꯅ ꯈꯜꯂꯝꯃꯤ ꯅꯠꯇꯦꯗ ꯃꯉꯣꯟꯗ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯨꯝ ꯁꯥꯔꯝꯕꯅꯤ ꯑꯗꯨꯗꯤ ꯇꯩꯃ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯇꯥ ꯊꯧꯕ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯑꯩ ꯊꯤꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯑꯩ ꯍꯦꯛ ꯎꯕꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝꯃ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤꯔꯅ ꯍꯪꯒꯦꯅ ꯂꯥꯛꯑꯝꯕꯅꯤ 이때이면 ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯁꯥꯎꯔꯛꯑꯗꯤꯅ ꯍꯥꯏꯕ ꯇꯜꯂꯕ ꯁꯥꯎ ꯀꯩꯅꯣ ꯁꯛꯍꯦꯟ ꯅꯇꯩꯃꯁꯦ ꯊꯥꯏꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯁꯨꯛꯁꯥꯎ ꯍꯦꯛ ꯁꯥꯎꯖꯗ꯭ꯔꯦ ꯁꯥꯎꯔꯒ ꯀꯩꯗꯧꯅꯤ ꯏꯁꯥ ꯁꯣꯛꯅꯕꯅꯤ ꯑꯩꯅ ꯁꯥꯎꯔꯒ ꯊꯦꯝꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯕꯁꯤꯕꯨ ꯍꯥꯏꯗꯅ ꯑꯩ ꯁꯥꯎꯗ꯭ꯔꯦꯍꯦ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯩ ꯏꯇꯩꯃ ꯉꯝꯕꯨ ꯉꯝꯂꯕꯗꯤ ꯁꯨꯛꯁꯥꯎ ꯍꯦꯛ ꯁꯥꯎꯕꯤꯔꯨꯔꯅꯨ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯅꯨꯃꯤꯗꯥꯡꯗꯨꯕꯨ ꯀꯩ ꯆꯥꯁꯤ ꯍꯥꯏꯅꯣꯅꯦ ꯁꯛꯍꯦꯟ ꯌꯦꯟꯕꯥ ꯑꯆꯧꯕ ꯌꯦꯟꯈꯣꯡ ꯀꯥꯏꯕ ꯑꯃ ꯂꯩ ꯑꯗꯨ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯑꯗꯕꯅꯤ ꯏꯇꯩꯃ ꯍꯣꯔꯦꯟꯗꯤ ꯑꯉꯥꯡꯒ ꯏꯇꯩꯃꯒꯁꯨ ꯆꯥꯕ ꯌꯥꯎꯒꯗꯕꯅꯤꯀꯣ ꯑꯍꯥꯎꯕ ꯆꯥꯕꯕꯨ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯅꯦ ꯁꯛꯍꯦꯟ ꯍꯦꯛꯇ ꯌꯥꯎꯔꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯊꯧꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅꯔꯁꯤ 이때마 ꯅꯅꯥꯎ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ ꯁꯛꯍꯦꯟ ꯊꯧꯕ ꯑꯃꯗꯤ ꯀꯦꯁꯣ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯨꯅꯤꯡꯗꯕ ꯉꯥꯛꯇꯅꯤ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯛꯍꯦꯟꯗꯤ ꯃꯄꯥ ꯃꯄꯨ ꯀꯩꯔꯥꯛ ꯊꯥꯔꯝꯕ ꯃꯆꯥ ꯑꯣꯏꯕꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯉꯝꯂꯝꯃꯤ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯀꯦꯁꯣꯅ ꯁꯛꯍꯦꯟ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯂꯩꯈꯤꯗꯧꯔꯤꯕ ꯆꯍꯤꯗꯣ ꯑꯅꯤ ꯊꯤꯕꯤꯗ ꯐꯅꯗ ꯌꯥꯝꯂꯝꯂꯅꯤꯗ ꯑꯣ ꯊꯤꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯊꯧꯕꯅ ꯀꯩꯅꯣ ꯅꯪꯅ ꯊꯤꯔꯒꯦ ꯈꯜꯂꯤꯅ ꯍꯥꯏꯗꯨꯕꯨ ꯅꯪꯒꯤꯕꯨ ꯅꯨꯄꯤꯒ ꯂꯩꯖꯔꯕ꯭ꯔꯅꯦ ꯑꯩꯅꯕꯨ ꯅꯨꯄꯤ ꯋꯥꯠꯂꯦꯔꯣ ꯑꯗꯣ ꯇꯥꯊꯧꯕ ꯄꯥꯈꯪ ꯑꯩꯈꯣꯏꯁꯦ ꯃꯧꯒꯗꯤ ꯂꯧꯕ ꯌꯥꯗꯕ꯭ꯔꯕ ꯀꯦꯁꯣꯅ 이라 ꯌꯥꯝ ꯊꯤꯅ 이ꯖꯠ ꯂꯩꯇꯕ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯄꯥꯈꯪ ꯅꯪꯅꯕꯨ ꯃꯧ ꯂꯧꯕ ꯍꯥꯏꯗꯨꯕꯨ ꯐꯖꯕ ꯈꯔ ꯋꯥꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯅ ꯈꯜꯂꯤ ꯊꯧꯕꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯛꯁꯨ ꯊꯤꯕ ꯅꯠꯇꯦ ꯌꯨꯃꯥꯏ ꯈꯔ ꯇꯥꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯝꯇꯅ ꯍꯦꯛ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯌꯥꯕꯤꯔꯛꯇꯕ ꯅꯠꯇꯦꯗ ꯑꯩꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯄꯥꯝꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯥꯏꯗꯒꯤ ꯃꯧꯅꯣꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨꯕꯨ ꯅꯣꯏꯅ ꯈꯪꯉꯔꯣꯏꯗ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯧꯔꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯀꯦꯁꯣꯅ ꯑꯩꯈꯣꯏꯅ ꯃꯥꯁꯦꯛꯄꯤ ꯃꯥꯟꯕꯤꯗꯨꯅꯒ ꯅꯪꯅꯒ ꯃꯧ ꯂꯧꯔꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯄꯤꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅꯅꯤ ꯈꯟꯗꯣꯏꯁꯦ ꯃꯥꯗꯤ ꯌꯥꯝ ꯇꯧꯖꯩꯗꯅ ꯅꯪꯅ ꯐꯠꯇꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯠꯍꯟꯗꯕꯗꯧꯅ ꯈꯜꯂꯤꯗꯅ ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯆꯨꯝꯃꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯕꯒꯤꯅꯤ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯄꯥꯎ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯀꯦꯁꯣꯅ ꯅꯈꯣꯏ ꯅꯄꯥꯗꯨꯁꯨ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯃꯁꯛꯇꯣ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯃꯥꯂꯦꯝꯁꯤꯗ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ
ꯅꯇꯨꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯦꯅ ꯌꯨꯝ ꯆꯪꯍꯟꯗꯗꯅ ꯁꯪꯒꯣꯟꯗ ꯂꯦꯛꯄꯗꯣ ꯏꯁ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯗꯅ ꯈꯪꯉꯝꯃꯤꯕ ꯊꯧꯕꯅ ꯅꯪ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯃꯤ ꯃꯅꯥ ꯄꯪꯕꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯍꯧꯗꯣꯡ ꯌꯦꯟ ꯉꯥꯅꯨ ꯐꯥꯎ ꯇꯥꯗꯕ ꯈꯪꯗꯕ ꯂꯩꯔꯝꯃꯔꯣꯏꯕꯨ ꯁꯛꯍꯦꯟ ꯆꯨꯝꯗꯣꯏꯅꯤ ꯇꯥ ꯊꯧꯕꯅ ꯍꯥꯏꯁꯦ ꯑꯗꯨ ꯇꯥ ꯊꯧꯕ ꯅꯪꯁꯨ ꯍꯟꯗꯛꯇꯤ ꯍꯤꯗꯥꯛ ꯊꯛꯄ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯁꯦ ꯐꯖꯅ ꯍꯦꯟꯖꯤꯜꯂ ꯃꯥꯜꯂꯦ ꯍꯦꯟꯖꯤꯜ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯅꯤ ꯈꯟꯕꯗ ꯇꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯇ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯊꯛꯀꯦꯔꯥ ꯆꯥꯒꯦꯔꯥ ꯆꯠꯀꯦꯔꯥ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯦ ꯑꯩꯒꯤ ꯀꯨꯁꯤꯗ ꯉꯥꯎꯊꯔꯦ ꯀꯩꯅꯣ ꯀꯤꯁꯣꯔ ꯄꯣꯡꯉꯩꯗꯣ ꯃꯔꯝ ꯂꯩꯖꯔꯝ ꯅꯪꯅ ꯆꯠꯄ ꯆꯥꯕ ꯉꯥꯎꯕ ꯇꯧꯔꯤꯉꯩꯗ ꯅꯥꯔꯣꯟꯗꯒꯤ ꯑꯃꯅ ꯂꯣꯟꯅ ꯁꯠꯆꯈꯤꯅꯤꯀꯣ ꯅꯠꯇ꯭ꯔꯅꯤ ꯁꯛꯍꯦꯟ ꯑꯧ ꯃꯥꯅꯦ ꯁꯛꯍꯦꯟꯒꯤ ꯍꯣꯡꯂꯛꯂꯤꯕ ꯂꯝꯆꯠ ꯑꯗꯨ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯃꯥꯅꯗꯤ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅ ꯅꯤꯟꯐꯨꯡ ꯉꯥꯡꯅꯕꯗꯁꯨ ꯇꯥꯔꯝꯃꯤ ꯁꯛꯍꯦꯟ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ ꯍꯦ ꯅꯪꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯧꯔꯦ ꯍꯥ ꯁꯦꯟꯗ꯭ꯔꯥꯡ ꯏꯔꯨꯞꯄ ꯁꯥꯔꯒ ꯊꯣꯛꯂꯛꯏꯕꯗꯣ ꯏꯃꯥ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯀꯣꯏꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯕ ꯆꯠꯄ ꯌꯥꯏꯅ ꯑꯣ ꯅꯪ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅꯗꯤ ꯈꯪꯂꯤꯕ ꯑꯣꯏꯔꯦꯅꯦ ꯍꯥ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯅꯆꯥ ꯑꯩꯕꯨ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯔꯕꯣ ꯅꯪ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯏꯃꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯕꯅꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯀꯃꯥꯏꯅ ꯊꯤꯕꯤꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯑꯩꯅ ꯑꯗꯨꯝ ꯊꯤꯖꯅꯤ ꯅꯪꯅ ꯊꯤꯗꯕꯒꯤꯅꯦ ꯑꯩꯅ ꯊꯤꯔꯤꯕꯁꯦ ꯅꯪ ꯌꯥꯗꯦ ꯂꯥꯛꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯗꯅ ꯍꯤꯡꯂꯛꯂꯤꯕꯁꯦ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯍꯦ ꯅꯪ ꯆꯣꯞꯆꯅꯤꯀꯣ ꯅꯆꯤꯟ ꯌꯥꯎꯖꯔꯨꯁꯅꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯝꯂꯣꯏꯗꯣꯏꯁꯦ ꯍꯥ ꯃꯧꯗꯨꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯁꯤꯟꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯒꯤ ꯃꯧꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯆꯠꯄ ꯂꯤꯆꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯛꯂꯤꯕ ꯏ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦꯗ ꯑꯩꯅ ꯍꯦꯟꯅ ꯇꯥꯅꯤꯡꯗꯦꯅꯦ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒꯤ ꯄꯥꯎꯗꯣ ꯉꯝꯈ꯭ꯔꯦ ꯅꯈꯣꯏꯅ ꯉꯝꯂꯤꯕꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯅꯊꯤꯕꯣꯡ ꯆꯥꯃꯤꯟꯅꯗꯅ ꯉꯥꯎꯃꯤꯟꯅꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯣꯏꯕ ꯉꯝꯃꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯃꯤ ꯇꯞꯅ ꯉꯥꯡ ꯀꯔꯤꯒꯤ ꯇꯞꯄ ꯍꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯀꯔꯤꯒꯤ ꯇꯞꯇꯣꯏꯅꯣ ꯅꯨꯄꯤ ꯃꯁꯨ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯄꯨꯟꯁꯤꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯂꯣꯏ ꯃꯥ ꯈꯪꯗꯕ ꯁꯥꯏꯅꯦ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯉꯪꯗ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯤ ꯍꯥ ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯄꯥꯎ ꯍꯦꯛ ꯑꯩꯒꯤ ꯏꯅꯥꯗ ꯇꯥꯍꯜꯂꯕ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯪꯉꯣꯟꯗ ꯑꯗꯨ ꯋꯥꯗꯣ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯅꯔꯒ ꯏꯃꯨꯡꯗ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ ꯏꯁ ꯀꯔꯤ ꯅꯪꯅ ꯑꯆꯨꯝꯕ ꯁꯥꯔꯤꯕꯅꯤꯅꯦ ꯍꯩ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯍꯧꯗꯣꯡ ꯅꯔꯝ ꯆꯠꯇꯨꯅꯅꯤꯅꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯆꯪꯂꯤꯕ ꯌꯨꯝ ꯈꯨꯗꯤꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯁꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅꯅꯦ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯧꯒꯅꯨ ꯅꯃꯥꯏ ꯄꯥꯜꯂꯤꯕꯗೋ ꯂꯩꯇꯦꯡ ꯅꯠꯇꯦ ꯏꯀꯥꯏꯕ ꯈꯪꯅꯕꯅꯤ ꯃꯔꯝ ꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕꯁꯤꯡꯁꯤꯗꯤ ꯇꯨꯀꯠꯆꯩ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯨꯗꯅꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯤ ꯆꯠꯂꯣ ꯂꯩꯔꯨꯔꯣ ꯃꯋꯥ ꯂꯩꯅ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪ ꯐꯥꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯒꯦꯁꯨ ꯂꯩꯈ꯭ꯔꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ ꯗꯦꯕ ꯀꯩꯗꯧꯔꯤ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯀꯦꯗꯅ ꯂꯥꯛꯑꯗꯤ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯑꯣ ꯀꯦꯅꯕꯒ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯀꯦꯗꯕꯤꯗ ꯊꯥꯏꯅꯒꯤ ꯑꯊꯤꯕ ꯃꯥꯏꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯩꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯗ ꯅꯪꯅ ꯀꯦꯗꯅ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯀꯦꯅ ꯍꯔꯥꯎꯔꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯗꯤ ꯄꯥꯝꯖꯕ ꯅꯨꯄꯥ ꯐꯠꯇꯕꯗ ꯌꯨꯝ パンꯕ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯟꯅ ꯄꯛꯆꯩ ꯍꯥꯏꯗꯨꯅꯤ ꯍꯟꯗꯛꯀ ꯑꯩꯅ ꯈꯔ ꯀꯦꯔꯨꯕꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯃꯤꯌꯥꯝꯁꯤꯅ ꯉꯥꯡꯅꯗꯧꯒꯤ ꯀꯜꯂꯛꯇꯨꯅ ꯉꯥꯡꯅꯔꯤ ꯃꯤꯁꯤꯡꯁꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯄꯣꯠ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯀꯜꯂꯛꯄꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯑꯗꯣ ꯅꯪꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯏꯃꯥꯅ ꯈꯪꯈ꯭ꯔꯕ ꯑꯊꯨꯕꯗ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯤꯗꯩꯕ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅ ꯈꯪꯗꯦꯗ ꯏꯃꯥꯅ ꯑꯗꯨꯈꯛ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯗꯤ ꯏꯃꯥꯅ ꯅꯈꯣꯏꯗ ꯆꯠꯇꯨꯅ ꯄꯥꯎꯁꯦ ꯇꯝꯂꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯒꯤ ꯁꯛꯍꯦꯟ ꯅꯪ ꯑꯗꯨꯕꯨꯗꯤ ꯇꯧꯍꯜꯂꯛꯀꯅꯨ ꯃꯗꯨꯝ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏꯅꯤꯃꯛ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅꯁꯨ ꯀꯟꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯨ ꯆꯠꯁꯤ
ꯑꯩ ꯅꯪꯕꯨ ꯉꯁꯤꯃꯨꯛ ꯄꯨꯔꯁꯨ ꯄꯨꯔꯒꯦ ꯈꯜꯂꯒ ꯂꯥꯛꯂꯕꯅꯤ ꯃꯗꯨ ꯑꯣꯏꯔꯣ ꯄꯥꯈꯪ ꯅꯪꯉꯣꯟꯗ ꯃꯧ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯃꯧ ꯅꯪꯅ ꯄꯥꯈꯪ ꯑꯩꯒ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ ꯏꯃꯥꯒ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯒꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯂꯥꯞꯅ ꯂꯩꯅꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯇꯁꯦꯡꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯅꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯅꯪ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯏꯀꯥꯏꯕ ꯄꯣꯛꯂꯛꯀꯅꯤ ꯁꯛꯍꯦꯟ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨ ꯇꯩꯃ ꯑꯩꯁꯤꯕꯨ ꯑꯉꯥꯎꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯣꯏꯅꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ pusinꯗꯨꯅ ꯆꯪꯕ ꯅꯪ ꯉꯝꯂꯗ꯭ꯔꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯉꯝꯒꯅꯤ ꯑꯩꯅ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯥꯌꯣꯛꯅꯒꯅꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯤꯁꯤꯗꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯁꯛꯍꯦꯟ ꯏꯗꯩꯕ ꯉꯁꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯁꯤ ꯉꯁꯤꯗꯤ ꯊꯨꯝꯃꯜꯂꯦ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯛꯈꯤꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯤ ꯃꯔꯛꯁꯤꯗ ꯅꯈꯣꯏ ꯏꯃꯥꯗꯤ ꯅꯪꯅ ꯈꯔ ꯈꯥꯝꯖꯤꯜꯂꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯊꯧꯕꯁꯨ ꯏꯁꯤꯡ ꯁꯤꯡꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯒꯤ ꯃꯃꯥꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯧꯕ ꯅꯪ ꯑꯃꯨꯛꯇ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯅꯦ ꯆꯪꯉꯛꯑꯣ ꯐꯝꯃꯣ ꯁꯤꯗ ꯀꯩ ꯂꯩ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯌꯥꯔꯦ ꯐꯝꯃꯣꯏ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯩ ꯅꯪꯕꯨ ꯍꯤꯡꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯅꯦꯅ ꯉꯥꯡꯕꯤꯔꯤꯕꯗꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯇꯥꯔꯣꯏ ꯇꯥꯗꯕꯗꯨꯅꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯔꯛꯄ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯏꯅꯦ ꯃꯥꯅ ꯀꯩꯗꯧꯔꯝꯃꯒꯦ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯏꯆꯥ ꯅꯨꯄꯥ ꯄꯥꯈꯪ ꯑꯁꯦ ꯄꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯐꯥꯕꯤꯒꯗꯧꯔꯦꯗꯅ ꯅꯪꯕꯨ ꯃꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯏꯅꯦ ꯋꯥꯗꯨ ꯀꯩ ꯅꯥꯈꯩ ꯑꯝꯇ ꯁꯦꯝ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯟꯕꯕꯨ ꯇꯟꯖꯩ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯇꯨ ꯃꯧ ꯆꯥꯖꯦꯟꯕꯤ ꯑꯁꯦ ꯑꯁꯤꯒ ꯏꯆꯥ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯅꯦꯍꯦ ꯀꯩꯅꯣ ꯏꯅꯦꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯁꯛꯍꯦꯟꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯁ ꯏꯅꯦꯕꯨ ꯀꯗꯥꯏ ꯌꯧꯅꯁꯨ ꯃꯤ ꯂꯥꯜꯂꯤ ꯈꯪꯂꯕꯒꯦ ꯅꯅꯥ ꯄꯥꯟꯗ꯭ꯔꯣ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯇꯥꯗ꯭ꯔꯩꯕ ꯑꯩꯈꯣꯏꯗꯤ ꯊꯣꯡꯒꯥꯜ ꯋꯥꯡꯕ ꯂꯥꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯔꯝꯃꯣꯏ ꯌꯨꯝꯗꯒ ꯆꯠꯈ꯭ꯔꯕꯗꯤ ꯁꯥ ꯑꯅꯤꯗꯣ ꯃꯤꯅ ꯉꯥꯡꯕ ꯆꯩꯕ ꯂꯧꯗꯕ ꯃꯈꯩ ꯃꯄꯨꯟꯁꯤꯗꯣ ꯑꯗꯨꯗꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯂꯩꯈꯥ ꯇꯥꯒꯦꯗꯅꯤ ꯏꯕꯨꯡꯉꯣ ꯊꯧꯕ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯏꯕꯦꯇꯣꯟꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯛꯍꯦꯟ ꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯥꯕꯂꯩꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯃꯤ ꯅꯈꯣꯏ ꯃꯉꯥꯏꯔꯦꯅꯦ ꯑꯩ ꯂꯩꯔꯤꯒꯁꯦ ꯀꯩꯝꯇ ꯎꯁꯤꯠꯇꯅ ꯌꯨꯝꯁꯤꯗꯒ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯀꯩꯅꯣ ꯇꯥꯊꯧ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯈꯪꯕ꯭ꯔ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏ ꯅꯨꯄꯥ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯕ ꯇꯥꯔꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯁꯦ ꯍꯦ ꯅꯪꯁꯨ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯗꯅ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯒꯅꯤ ꯅꯤ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯆꯥꯒꯤ ꯈꯜꯂꯒ ꯃꯤ ꯍꯥꯠꯄ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯅꯤꯡꯗꯦ ꯊꯧꯕꯅ ꯐꯨꯕꯗ ꯁꯛꯍꯦꯟꯗꯨ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯠꯈꯤꯔꯝꯃꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯠꯇꯣꯛꯄꯤꯗ꯭ꯔꯤꯕꯗꯣ ꯃꯔꯥꯏꯕꯛꯁꯤ ꯐꯔꯕꯅꯤ ꯅꯪꯁꯨꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒꯤ ꯅꯔꯥꯜꯗꯣ ꯊꯤꯜꯂꯒ ꯇꯥꯛꯄ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯒ ꯁꯛꯍꯦꯟꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯩ ꯑꯗꯨꯁꯨ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯒ ꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯠꯅꯕ ꯍꯧꯔꯤꯕꯅꯤꯅꯦ ꯀꯔꯤ ꯄꯪꯒ ꯉꯥꯡꯅꯕ ꯅꯪ ꯑꯩꯁꯤ ꯀꯩꯅꯤꯅ ꯈꯜꯂꯤ ꯅꯪꯅ ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯈꯨꯠ ꯅꯁꯥꯒꯗꯤ ꯌꯥꯎꯔꯛꯀꯅꯨ ꯅꯪꯒꯤ ꯅꯣꯡꯗꯨꯅꯅꯤ ꯅꯪ ꯀꯌꯥꯝ ꯐꯕ ꯅꯨꯄꯥꯅꯣ ꯅꯣꯡꯃꯇ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯆꯥꯔꯤ ꯅꯪ ꯀꯔꯤ ꯈꯟꯒꯦꯕ ꯅꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯅꯪ ꯍꯤꯡꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯆꯠꯈ꯭ꯔꯣ ꯅꯄꯥꯝꯗ ꯆꯠꯈꯤꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯩ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯩꯔꯣꯏꯌꯦ ꯁꯛꯍꯦꯟꯅ ꯊꯥꯕꯂꯩꯗꯨ ꯃꯄꯥꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯊꯥꯕꯂꯩꯒꯤ ꯃꯕꯨꯡꯁꯤꯡ ꯃꯅꯝꯃ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯁꯨ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯕꯂꯩ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯛꯂꯝꯃꯤ ꯏꯃꯥ ꯏꯆꯥꯗꯨ ꯎꯗꯕ ꯌꯥꯝꯅ ꯀꯨꯏ ꯃꯥꯕꯨ ꯀꯔꯝ ꯂꯩꯔꯝꯈꯤꯅꯤ ꯑꯩ ꯏꯆꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯪꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅꯁꯨ ꯀꯔꯝꯅ ꯎꯕ ꯐꯪꯒꯅꯤ ꯅꯄꯨꯔꯣꯏꯕꯗꯨꯅꯁꯨ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏ ꯅꯆꯥꯕꯨ ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯛꯑꯣꯏ ꯏꯃꯥ ꯑꯩꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯊꯍꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯁꯤꯅꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯅꯪꯒꯤ ꯂꯦꯞꯄꯤꯕꯗꯤ ꯂꯥꯏꯔꯗꯅ
ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡꯅ ꯀꯥꯏꯗꯨꯅ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯨꯝꯕꯤ ꯑꯄꯪꯕꯤꯅ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕꯤꯅ ꯑꯩꯒꯨꯝꯕꯤꯅ ꯋꯥꯗꯅ ꯀꯅꯥꯅ ꯋꯥꯒꯅꯤ? ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯆꯥꯒꯤ ꯃꯩꯅ ꯆꯥꯛꯂꯤ ꯏꯃꯥ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯃꯤꯅꯣꯛ ꯃꯩꯁꯥꯅ ꯄꯤꯛ ꯊꯟꯕꯅꯤ꯫ ꯃꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯀꯥꯎꯏ? ꯇꯨꯡ ꯁꯥꯟꯅ ꯅꯆꯥꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯀꯔꯤꯒꯤ ꯌꯦꯡꯕ ꯉꯝꯗꯦ? ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯔꯪ ꯑꯔꯥꯛ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯨꯕꯅ ꯉꯁꯤ ꯅꯪ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯏꯃꯥ, ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅ ꯀꯞꯂꯁꯨ ꯀꯩꯗꯧꯅꯤ? ꯅꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯅꯅꯤꯡꯇꯝꯅ ꯍꯤꯡꯂꯝꯕꯗꯣ ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯦꯗꯅ꯫ ꯅꯕꯨꯡ ꯅꯅꯝꯃ ꯃꯌꯥꯝꯁꯤꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ꯫ ꯕꯦꯝꯃ, ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯂꯩꯇꯕꯅꯤꯀꯣ꯫ ꯑꯗꯨꯅꯕꯨ ꯅꯄꯥ ꯉꯟꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯕꯁꯨ ꯅꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯑꯩꯅ ꯅꯄꯥꯅ ꯊꯝꯂꯝꯕ ꯌꯨꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯔꯨꯗꯕꯗ ꯉꯁꯤ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯅꯤ꯫ ꯑꯩꯅ ꯁꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯝꯒꯅꯤ꯫ ꯂꯝꯆꯠ ꯅꯥꯏꯗꯕꯗꯤ ꯑꯩꯅ ꯃꯄꯣꯛꯁꯤꯕꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯊꯥꯕꯂꯩ ꯃꯍꯥꯛꯇꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯉꯥꯏ ꯃꯥꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯁꯣꯏꯈꯤꯕꯗꯨꯒꯤ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ꯫